nga sifongkiba tuwan Manipuri sifongsingdagi amasum thokiba thawdo wathokingdagi maruibi ipauksin khongosaraga Manipur top channel ki maikhaidagi miyamna thamjigi ahanbada naharolgi thawdang pokchi da phongmada Moijjing Drugs racket senaba nupi amasu phagakhre mapan sure Moijjing Drugs racket haina Leibak pungjao thinkhiba brown sugar sungpham factory ama hawkiba June 13 da Thobal district police ki SP Jugesandra Hawbijamna lead tawba asuba police force amana thugai khraba matung racket adura senabasing mathang phogalakpagi makha tarakpada ngarang thangja numita racket asida hakthengna senaba nupi amasu Thobal district police na phogat ngamkhre hauju phawda Moijjing Drugs racket asida senabani haina police na phogat pamioi puna mapan sure makhatana senaba ataisu khungul liraga phagatnaba honari hairi police ki pauna hai Moijjing gi brown sugar sungbugi asobo crime adura senabadigi ngarang phogat khraba nupi adugi maming Aktari sahi nifugatruk mapuroiba Sasurudin kawi kiam sifai litan poktagini ngarang thang janumiki nungthil pung ahum makhairom tabada photkibani magna Moijjing gi brown sugar sungpham maduda ammonium chloride haina khangnaba brown sugar sungbada sangba chemical asi puthok pusin gi thabak tawbada senabani haidi hawkiba June 13 da Thobal district police na Moijjing mina kaithel da akhanaba operation ama sathaduna brown sugar sungpham ama thugaibaga loinana brown sugar sungbada senaba Thobal mayum ahamadi baby sahi nifuga nipan mapuroiba kadimur numit aduda yamlaba brown sugar singa konan fatkibani men equis oiriba ahamadi baby na haidorakpagi matungina hauju phawda miyoi nipan racket asida senabagi phalek phagakre men equis ahamadi baby yauna hanana farab equis nipan adudi kaisum sangda thajinkre miyoi nipan gi manungna VDF personal amasu yaokhivani Thobal district police na Moijjing dagi drug ki racket atu da senabasing pulap phagatnaba district police asigi additional ASP ops o wangkhombana lead tawba special investigation team ama semlaga senabasing mathang phagalakpani Moijjing gi brown sugar sungpham factory thugaibaga loinana senabasing phagatpagi Thobal police station na lokhatpa case adugi FIR number na 104 close 6 2022 TBL PS US 21 close C NDN PS amasum 29 NDN PS ko na hapsin mani brown sugar sungmuda sejinaba masak mathum sing kadaidagi purakpano haibadu khangtunaba pharaba equising adu police na kupno wang pang tawri brown sugar gi racket asida yawba sing loidana atai drug ki supplier sing sale thadaba financer sing amasum drug lalonba sing amasum putok pusin tawba sing da senaba sing su amata khaktana faganaba police na mekup na hum sing na senari Moijjing gi tuwan mafam sing da drug sunglamba yai haina singnaba mafam sing police na nungtigi thibu humbagi thabak sathari drug amari lenaba mirod oiriba sing yauna senaba sing faganaba police na ehing nungtil naidana hotnaribani haina su pawuksna phungdorakli atopa paw amadana thambau amadi umangra dagi saba ahanba chip sing miyamna khusinakre kongbo use konda leiba yoksabi private limited na state asigi mafam ayambada wal oina fangliba thambau amadi umangra dagi nauna saba state asigi ahanba chip sing ngasi miyamna khusinare haina National Small Industry Corporation Limited NSIC gi manager L Evetomina Manipur Press Club ta haikre Yoksabi Private Limited na nauna puthokpa polam singasi miyamna phangan khibaga mari leinana chief guest ki role piraduna makna haikibadi lamdamasigi part singna wal oina marang kaina horiba thambal dagi aikhoina makhal kya gi puthokpa hore khudam oina thanga dagi nupi musamana thambal gi makhok dagi lang puthoktuna puwari salhanba ngamkhibani thambal dagi anoba makhal kya gi puthok ahumari amagasu puthoknabagi pandamda lamdamasigi miyoi kyan angamba thakta honarakli khongthang asigi makha tarakpoina yoksabi private limited na state asigi ahanboina thambau amasum umangra dagi sip puthokpani mahaurol dagi khoina pamna sanaraklaba umangra amadi thambau si season loiraba phawbada makha tana saba yanaba thorang asi paikhalakpani asigumba innovation oibu wakhal loksing asi state asida natana mapalam gi miyoi singda khanganana ba NSIC na asobo thodang kya lori Yoksabi Private Limited ki proprietor Ranjana na hakibadi state asida miyamna pamna sanariba polam sing mapalam lairiba state asigi miyoi sing su saba phangana ba thorang paikhalakpani mahaurol dagi miyamna pamna sanaraglaba polam sing asi state asigi wangmada lairiba miyoi singna atopa mapal lebak singda
ꯈꯪꯍꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯝꯕꯧ ꯑꯃꯗꯤ ꯎꯃꯪꯒ꯭ꯔꯥꯕꯨ ꯍꯦꯟꯅ ꯄꯥꯛꯁꯟꯅ ꯃꯤꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯄꯅꯤ꯫ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯋꯥꯏꯜ ꯑꯣꯏꯅ ꯍꯧꯔꯤꯕ ꯊꯝꯕꯥꯜ ꯑꯃꯗꯤ ꯎꯃꯪꯒ꯭ꯔꯥꯁꯤꯡꯕꯨ ꯃꯤꯌꯥꯝꯅ ꯄꯥꯛꯁꯟꯅ ꯊꯥꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯍꯟꯅꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯄꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯏꯟꯗꯁꯇ꯭ꯔꯤ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯥꯎꯟꯁꯤꯜꯒꯤ ꯆꯤꯌꯔꯃꯦꯟ ꯄꯤ ꯂꯣꯀꯦꯟꯅ ꯊꯧꯔꯝ ꯃꯄꯨ, ꯃꯅꯤꯄꯨꯔ ꯏꯟꯗꯁꯇ꯭ꯔꯤ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯥꯎꯟꯁꯤꯜ ꯏꯝꯐꯥꯜꯒꯤ ꯐꯨꯗ ꯀꯟꯁꯜꯇꯦꯟꯠ ꯇꯦꯂꯦꯝ ꯄꯤꯟꯇꯨ, ꯋꯥꯏꯜ ꯐꯣꯔꯦꯁꯠ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁ꯭ꯀꯤꯜ ꯗꯤꯕꯦꯂꯞꯃꯦꯟꯠꯀꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯀꯦ ꯑꯁꯅꯤꯀꯥꯟꯇꯅꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯈꯟꯅꯕ ꯂꯦꯡꯕꯤꯔꯛꯄ ꯑꯣꯏꯗꯨꯅ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯦꯟꯁꯤꯡꯅ ꯊꯝꯂꯤꯕ ꯊꯥꯖꯕ ꯐꯪꯍꯟꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯤꯔꯥꯕꯥꯏ ꯆꯅꯨ: ꯐꯦꯟꯁꯤꯡꯅ ꯑꯩꯈꯣꯏꯗ ꯊꯝꯂꯤꯕ ꯊꯥꯖꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯪꯍꯟꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯇꯣꯀꯤꯌꯣ ꯑꯣꯂꯤꯝꯄꯤꯛ ꯁꯤꯜꯚꯔ ꯃꯦꯗꯥꯂꯤꯁꯠ ꯋꯦꯠꯂꯤꯐꯇꯔ ꯁꯥꯏꯈꯣꯝ ꯃꯤꯔꯥꯕꯥꯏ ꯆꯅꯨꯗ ꯊꯥꯖꯕ ꯊꯝꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯆꯍꯤ 19 ꯁꯨꯔꯕꯤ ꯃꯅꯤꯄꯨꯔꯤ ꯂꯤꯐꯇꯔ ꯑꯁꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁꯇ ꯐꯖꯕ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯇꯨꯅ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯦꯠꯂꯤꯐꯇꯤꯡꯗ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯔꯐꯣꯔꯃꯦꯟꯁ 1990, 2002 ꯑꯃꯁꯨꯡ 2018ꯒꯤ एडिशनꯗ ꯑꯣꯏꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯂꯨꯆꯤꯡꯕ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯋꯦꯠꯂꯤꯐꯇꯤꯡ ꯇꯤꯝꯅ ꯕꯤꯔꯃꯤꯡꯍꯝꯒꯤ ꯒꯦꯝꯁꯇ ꯍꯦꯟꯅ ꯐꯖꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯁꯥꯏꯈꯣꯝ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯏꯪ 2019 ꯋꯥꯔꯜꯗ ꯀꯣꯁꯠ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁꯇ ꯒꯣꯜꯗ ꯃꯦꯗꯜ ꯂꯧꯕ ꯉꯝꯈꯤꯕꯅꯤ꯫ ꯇꯣꯀꯤꯌꯣ 2020ꯗ ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯐꯖꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯕꯤꯔꯃꯤꯡꯍꯝ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁꯇ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯒꯣꯜꯗ ꯃꯦꯗꯜ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯊꯥꯖꯕ ꯊꯝꯂꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯑꯦꯊꯂꯦꯠ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯒꯦꯝꯁ ꯑꯁꯤꯗ ꯍꯦꯟꯅ ꯐꯖꯕ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯆꯥꯎꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯒꯗꯧꯔꯤ꯫ ꯑꯩꯒꯤ ꯐꯦꯟꯁꯤꯡꯅ ꯄꯥꯝꯂꯤꯕ ꯅꯤꯡꯊꯤꯅ ꯈꯪꯉꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁꯇ ꯑꯩꯍꯥꯛꯀꯤ ꯂꯩꯖꯕ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯀꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯍꯥꯛꯅ ꯇ꯭ꯔꯦꯅꯤꯡ ꯀꯌꯥ ꯆꯠꯊꯈ꯭ꯔꯦ꯫ ꯇꯣꯀꯤꯌꯣꯒꯤ ꯃꯇꯨꯡꯗ ꯑꯩꯍꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯃꯤꯠꯌꯦꯡꯁꯤ ꯑꯩꯒꯤ ꯇꯦꯛꯅꯤꯛꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯇ꯭ꯔꯦꯅꯤꯡ ꯑꯃꯁꯨꯡ ꯇꯦꯛꯅꯤꯛꯇ ꯌꯥꯝꯅ ꯐꯖꯕ ꯉꯝꯂꯦ꯫ ꯍꯤꯔꯝꯁꯤꯡ ꯑꯁꯤꯅ ꯑꯩꯍꯥꯛꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛꯅ ꯍꯦꯟꯅ ꯐꯖꯕ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯂꯤ ꯍꯥꯏꯅ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯑꯦꯖꯦꯟꯁꯤꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁꯀꯤ ꯄꯨꯋꯥꯔꯤꯗ ꯏꯟꯗꯤꯌꯥꯅ ꯋꯦꯠꯂꯤꯐꯇꯤꯡ ꯃꯁꯥꯟꯅꯗ ꯄꯨꯟꯅ ꯃꯦꯗꯜ 125 ꯐꯪꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯏꯄꯥꯛꯄ ꯑꯅꯤꯁꯨꯕ ꯂꯩꯕꯥꯛ ꯑꯣꯏꯔꯤ꯫ ꯀꯃꯟꯋꯦꯜꯊꯒꯤ ꯋꯦꯠꯂꯤꯐꯇꯤꯡꯗ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯅ ꯄꯨꯟꯅ ꯃꯦꯗꯜ 158 ꯂꯧꯗꯨꯅ ꯃꯀꯣꯛꯇ ꯂꯩꯔꯤ ꯑꯃꯁꯨꯡ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯕꯤꯔꯃꯤꯡꯍꯝ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁ ꯑꯁꯤ ꯆꯩꯅꯥ ꯑꯃꯁꯨꯡ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯋꯥꯔꯜꯗ ꯀ꯭ꯂꯥꯁ ꯋꯦꯠꯂꯤꯐꯇꯤꯡ ꯁꯔꯨꯛ ꯌꯥꯔꯣꯏꯗꯕꯅ ꯍꯥꯟꯅꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯑꯔꯨꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯑꯃꯁꯨꯡ ꯀꯝꯄꯤꯇꯤꯁꯟꯗꯤ ꯑꯗꯨꯃꯛ ꯂꯩꯒꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯄꯔꯐꯣꯔꯃꯦꯟꯁ ꯋꯦꯠꯀꯤ ꯍꯦꯟꯅ ꯐꯖꯕ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯒꯦꯝꯁ ꯑꯁꯤꯗ ꯐꯖꯕ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯍꯧꯕꯅ ꯇꯨꯡꯗ ꯄꯥꯡꯊꯣꯛꯀꯗꯕ ꯇꯨꯔꯅꯥꯃꯦꯟꯠꯁꯤꯡꯗ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯒꯅꯤ ꯍꯥꯏꯅ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯃꯈꯥ ताना ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯂꯦꯞꯄ ꯂꯩꯇꯅ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯔꯛꯄꯗꯒꯤ ꯃꯤꯔꯥꯕꯥꯏ ꯆꯅꯨ ꯔꯤꯑꯣ ꯑꯣꯂꯤꯝꯄꯤꯛꯁ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯔꯤꯑꯣ ꯒꯦꯝꯁꯇ ꯄꯤꯈꯤꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯨ ꯍꯥꯟꯅ ꯈꯜꯂꯝꯕꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯅ ꯀ꯭ꯂꯤꯟ ꯑꯦꯟड ꯖꯔꯛꯇ 3 ꯑꯦꯇꯦꯝ ꯇꯧꯕꯗ ꯊꯥꯡꯒꯠꯄ ꯉꯝꯈꯤꯗꯕꯗꯒꯤ ꯃꯦꯗꯜ ꯐꯪꯗꯅ ꯍꯜꯂꯛꯈꯤ꯫ ꯔꯤꯑꯣꯗ ꯅꯤꯡꯕ ꯀꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯒꯤ ꯑꯅꯥꯍꯦꯝꯗ ꯄꯥꯡꯊꯣꯛꯄ ꯏꯪ 2018 ꯋꯥꯔꯜꯗ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯁ꯭ꯅꯦꯛꯇ ꯀꯦꯖꯤ 35 ꯑꯃꯁꯨꯡ ꯀ꯭ꯂꯤꯟ ꯑꯦꯟड ꯖꯔꯛꯇ ꯀꯦꯖꯤ 108 ꯄꯨꯟꯅ ꯀꯦꯖꯤ 193 ꯊꯥꯡꯒꯠꯇꯨꯅ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯑꯅꯧꯕ ꯔꯦꯀꯣꯔꯗ ꯊꯝꯈꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯏꯔꯩꯕꯥꯛ ꯄꯥꯎꯆꯦꯗ ꯐꯣꯡꯕ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯤꯑꯣꯏ 3 ꯍꯥꯠꯈ꯭ꯔꯦ꯫ ꯐꯤꯂꯤꯄꯤꯟ ꯀꯣꯅꯨꯡ ꯃꯅꯤꯂꯥꯗ ꯂꯩꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 3 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯇꯝꯅꯕ ꯃꯤꯍꯥꯠ ꯃꯥꯜꯂꯤ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯏꯔꯥꯡ ꯌꯥꯝꯅ ꯀꯟꯕ ꯈꯥ ꯊꯪꯕ ꯕꯦꯁꯤꯂꯦꯟꯁ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯃꯦꯌꯔ ꯑꯣꯏꯔꯝꯕ ꯑꯃ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯤꯈꯤ꯫ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯥꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯦꯁꯤꯁꯇꯦꯟꯠ ꯑꯃꯁꯨꯡ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗ ꯁꯤꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯒꯤ ꯂꯣꯀꯦꯜ ꯒꯚꯔꯟꯃꯦꯟꯠ ꯌꯨꯅꯤꯠꯀꯤ ꯃꯦꯌꯔ ꯑꯣꯏꯔꯤꯕ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ꯫